Ma'am hojikse epamda chatoi ko aiga Enembokka adagi angang ani ga tawraga ngai Sunday ni ko Sunday oibanina tachau hoi ina mochu school gi suti lei ko angang singsu adai ko suti angang singi do loina punna bagi haina ko adudugi hoji chatoi ni ko baji masangam dabado adudugi adum chaluge hanguge haina ko adugi chatoi ni ba do hore num vlog masi vlog continue dum tawrake bajigi fibham dusu kamai kamai leirige tawrige habado adusu ma'am da jenghalakke ba ko adune do hore challag adum ulage dum ngasigi dum vlog se ko posai suraba yana sasi let's go nai haba dumai phunu kasi mi phuba kali jam na se he waza go weda dinang satra phuba da satra mama mapa na complain lakani khanga ba mi phuba jam kali nang chalo mangda lami jam phate yung bakha lami de yung khoi gi lambi phajabi lan thoke tawri lambi phajabi lan thoke tawri chalo koi mai pham jai ra 15 board 15 board da ku hangba na ba hang chaliba ni par thapa ba khong ni bye bye ni pi chu lo de ya hong bye ai mà sao rồi đấy cái đâu là kìa मुझे सुनाई हो रहा है सुनाएगी हाँ क्या ना संगे स्वीट्स दोन बा क्या ना संगे को अदाई दी संगा स्वीट्स करा लोगे अदाई दी अदुम मत एक क्या ना जो करा लोगे ना ये नहीं तंग तंग अदुम ये कैसे को ये 100 टाका हाँ ओ साढ़े 3 दिलाओ क्या ini हाँ कुछ halak pada lezi halak pada lezi nako kali modir ada bazar hai मैदार है बेग झाले रे तुने चे ममाय कुंजल बेग झाले ले हो लाला जिचे ना थानी का हली जान ना खाने पोते ता वही नहीं मुझे दो चले ले आला नुबा मार रही थी हां जिचे नुबा मालू रे ले आला Musiba ni buji do. Yo sa ba si ba da buji na. Ai ta mi ja ko ni ja. Hao gali. Du. Ora ba. Hao gali yo. Nào có cái gì là nào có gì chế gì cả tôi mà phong tuổi đi chế tôi đi xí cái đó coi đấy đi mà ngu quá
Cái nó khăn là quá ra là cái. Phải ra ra không ra. Đi đúng. Quay vào con làm nó thì phải ra 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 cái thầm mà đi. Quay bộ sana đó lên. Thầm. Cây rồi lên nữa mà. Cái gì đó vậy? Bộ sana. La trong cái gì la? Tìm dầu đấy. Wow, xung quanh giờ mình nè. Cái thằng đó sẽ xem thế nào. Sao con nó nghe được lối hàng tục chân. Mà được chưa hàng rồi? Nhưng mà cái phô làm gì? Phô làm gì ai vậy? 이놈 받아 저 가지 기노. Cái gì? 까리기. 대박. 아. Cái nào thì hạt tôi là nó kia rồi. Ako'y naman mo school level ni tayo na nga na la seri duga. Mo na. Ta kare. Nang galing mo si Giang ko yung ay ni ko kita nga di talong kat ka daw. Ang sejam lagi kasi lambu sige. Ha. Sino pa di po ay ba? Ta thôi. Đi đâu rồi? Ba puso la. Mo. Lấy bani ngủ ngã cho phải thế nào? Coi bụng gì? Phá ra cái thằng cái ta bani khul ra khơi gì? Lại nữa. Mà hộp bao xem nào. Tung rồi bà. 바지, 바지, 바지. 쟤 로줄라 같은 짜 치지. 너 로줄라 빠 뭐들 오래 입어. 바지, 바지. 로줄라 같은 짜 치지. 내가 저기라. 또 담아 또 담아. 하우브라. 그렇지. Bây giờ nào thì bị đuổi nằm mẹ, nene nó chỉ bị đuổi nằm mẹ, nene nó bằng cái ra đè, nene nó bảo học bị đi chạy, cha rồi bên học bị cha rồi bên nè, học bị cha rồi bên nè, cứ bị tao nào vậy, nene bảo mua đâu gì học bị cha rồi mình à, lắp bằng cái này, đâu, ra đi không, nắp khởi nắp bên ngoài nắp khởi, ra đi, mama sẽ căng người ra gì vậy, papa đi chúng ta lấy hộp bro papa, 좀 전에 해외 빠이징 하고 되나? mama đi lấy hộp bro, mama không ngồi đâu bà. Mắm thùng rồi mà đó. 너희 콤미도 Cái k래. Bác cái nấm tàu k래 mà. 자, 빠이를 자로. Mà sao không được tên? Quy nhung nó đây nào đây. Là gì cái là chỉ cái nè. Bé nào thuộc lệ chú ya. Là gì cái là ô. Nhau nhau. Là ô. Chị thuê chú năng thuê thì chỉ cái. Ya tu. Ya tu tu. Cái nào nữa nè chị? Chị cái nào nữa nè? 자, 아직 안 해요? Cái nào nữa nè? Dùng cái máy nắp cái nè. Dùng nâu nắp cái máy mà nắp pizza. Ông chị lăng cái gì nè. Cái đi khunam nó tu bữa. 자, Cái đi khunam nó đấy à? 니네 거 그럼. 니네 거. Nene câu thua xem. 니네 거 일단 니네 거. 니네 거. Nene câu rồi. Chúng mình thua 니네 đây. 거. Bay đi bạn. 자, 이제 내가 잡아. Bay đi. 잡아.
ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡ ꯉꯁꯤꯒꯤ ꯍꯩꯖꯥꯡꯗꯣ ꯔꯧ ꯑꯣꯏꯅ ꯊꯣꯡꯉꯝꯃꯦꯕꯀꯣ ꯅꯝꯃꯅ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯝꯃꯗꯣ ꯂꯩꯔꯝꯗꯦ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯇꯥꯆꯧꯒ ꯅꯝꯃꯒ ꯁꯤꯜꯆꯔꯗ ꯆꯠꯂꯝꯃꯦꯕꯀꯣ ꯁꯤꯒꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯜꯆꯔꯗ ꯃꯣꯏ ꯍꯛꯆꯥꯡ ꯃꯁꯥ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏ ꯅꯝꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅꯀꯣ ꯕꯣꯔꯥ ꯂꯩꯔꯦ ꯕꯣꯔꯥꯁꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯧꯔꯦ ꯈꯥꯃꯦꯟ ꯕꯣꯔꯥꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯒ ꯆꯥꯛ ꯊꯤꯔꯦ ꯆꯥꯛ ꯊꯤꯔꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯍꯥꯏꯅꯀꯣ ꯋꯥꯟ ꯇꯥꯏꯝꯒꯤ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯅ ꯇꯧꯔꯦꯕ ꯀꯩꯅꯥꯒꯤ ꯐꯦꯡꯕ ꯆꯥꯝꯕꯗꯨꯅ ꯃꯣꯏꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯁꯝꯖꯜꯂꯁꯤ ꯍꯥꯏꯅꯀꯣ ꯑꯗꯨꯅꯦ ꯁꯝꯖꯜꯂꯦ ꯑꯩꯅ ꯄꯨꯖꯥꯔꯤ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯖꯥꯔꯤꯗꯤ ꯅꯝꯃꯅ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯖꯦꯟꯕ ꯈꯣꯠꯄ ꯑꯃ ꯑꯩꯒ ꯑꯩꯈꯣꯏ ꯅꯝꯃ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯈꯋꯥꯏꯅ ꯇꯧꯔꯒ ꯖꯦꯟꯅ ꯈꯣꯠꯅ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯦ ꯕꯥꯖꯤꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅ ꯂꯩꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯏꯈꯪ ꯈꯪꯗꯦꯕꯀꯣ ꯁꯨꯔꯦꯅꯦ ꯅꯪ ꯄꯨꯈꯝꯗꯣ ꯁꯨꯔꯦꯅꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯇꯨꯝꯅ ꯈꯣꯠꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦꯕꯀꯣ ꯇꯨꯝꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯝꯃꯤꯅꯦ ꯃꯣꯏꯒ ꯅꯝꯃꯒ ꯃꯥꯒ ꯍꯩꯅꯧ ꯆꯥꯕꯒꯤꯀꯣ ꯁꯤꯒ ꯊꯨꯝ ꯃꯣꯔꯣꯛ ꯆꯤꯅꯤ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯅ ꯍꯩꯅꯧ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯌꯥꯝ ꯄꯥꯜꯂꯝꯃꯦꯕꯀോ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯅꯤ ꯁꯤꯁꯦ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯍꯩꯅꯧꯁꯦ ꯄꯤꯇ꯭ꯔꯨ ꯄꯤꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯍꯧꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧꯁꯦ ꯄꯥꯝꯕꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯆꯥꯕꯒ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯅꯝꯁꯦ ꯌꯦꯡꯉꯨ ꯖꯅꯝꯁꯦ ꯊꯕꯛ ꯂꯣꯏꯔꯦ ꯁꯤ ꯃꯌꯥꯡꯕꯗꯤ ꯐꯖꯩꯍꯦ ꯃꯌꯥꯡꯕ ꯐꯖꯗ꯭ꯔꯪ ꯃꯌꯥꯡꯕꯁꯦ ꯃꯌꯥꯡ ꯃꯇꯣꯟ ꯈꯔ ꯄꯨꯈꯤꯗꯣꯏꯅꯤ ꯉꯁꯤ ꯑꯩ ꯐꯧꯁꯨ ꯐꯧꯔꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯤꯀꯣ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯤ ꯁꯤꯒ ꯑꯩꯈꯣꯏ ꯅꯝꯃꯅ ꯒꯤ ꯃꯣꯔꯣꯛ ꯊꯥꯕ ꯒꯤ ꯃꯣꯔꯣꯛ ꯄꯥꯜꯂꯦ ꯑꯗꯨ ꯒꯤ ꯃꯣꯔꯣꯛ ꯅꯝꯃꯅ ꯊꯥꯖꯕ ꯒꯤ ꯃꯣꯔꯣꯛꯅꯤ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯩ ꯄꯥꯟꯗꯗꯤ ꯄꯨꯒꯗꯕ ꯑꯩ ꯄꯥꯟꯕ ꯑꯩꯅ ꯄꯨꯔꯔꯣꯏ ꯃꯌꯥꯝ ꯄꯥꯜꯂꯦ ꯒꯤ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯊꯥꯔꯤꯅꯦ ꯁꯤꯃꯦꯟ ꯕꯣꯁꯇꯥꯗ ꯇꯧꯔꯒ ꯊꯥꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯋꯥꯔꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯌꯨꯡꯕꯅꯦꯕꯀꯣ ꯇꯋꯥꯔꯁꯦ ꯃꯆꯨꯁꯦ ꯌꯥꯝꯅ ꯖꯪꯒꯜ ꯂꯣꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯍꯥꯟꯅ ꯁꯤꯒꯤ ꯃꯐꯝꯁꯤꯒꯀꯣ ꯁꯤꯒꯤ ꯄꯨꯔꯥ ꯃꯄꯥꯛꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯂꯩꯁꯥꯔꯤꯉꯩꯗ ꯁꯤꯒ ꯍꯤꯡꯒꯣꯜꯒ ꯀꯣꯏꯔꯤꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯅꯦ ꯏꯃꯥꯅꯦ ꯀꯩꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯃꯇꯝꯗꯣ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯔꯛꯏ ꯀꯥꯡꯍꯨ ꯄꯥꯝꯕꯤ ꯂꯩꯔꯦꯀꯣ ꯀꯥꯡꯍꯨ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯍꯨ ꯄꯥꯝꯕꯤ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯒ ꯂꯁꯤꯡ ꯄꯥꯝꯕꯤ ꯂꯩꯔꯦ ꯂꯁꯤꯡꯅ ꯄꯥꯟꯕ ꯃꯇꯝꯗ ꯐꯖꯕꯅꯤꯀꯣ ꯄꯥꯟꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯒꯅ ꯖꯥꯏꯈꯪꯒꯤ ꯃꯅꯥ ꯂꯩꯔꯦ ꯖꯥꯏꯈꯪ ꯃꯅꯥꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯔꯦ ꯂꯦꯕꯨ ꯄꯥꯜꯂꯦ ꯃꯌꯥꯝ ꯇꯨ ꯂꯦꯕꯨ ꯌꯥꯝ ꯄꯥꯟꯗꯦ ꯈꯇꯪ ꯄꯥꯜꯂꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯥꯜꯂꯤ ꯁꯤꯒꯅ ꯂꯝ ꯊꯣꯡꯒꯠꯂꯤ ꯑꯩꯈꯣꯏ ꯁꯤꯒ ꯗꯨꯀꯥꯟ ꯁꯥꯗꯣꯏ ꯃꯥꯜꯂꯦꯀꯣ ꯂꯝ ꯊꯣꯡꯒꯠꯂꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯈꯨꯕꯥꯖꯤꯗꯣ ꯃꯁꯥꯗꯣ ꯐꯝꯗꯩ ꯍꯧꯒꯠꯄꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯝꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯐꯤꯕꯝꯗꯣ ꯆꯥꯗꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯇꯦꯛ ꯑꯃꯗꯤ ꯁꯨꯝ ꯂꯧꯍꯧꯔꯦ ꯑꯩꯅꯀꯣ ꯄꯨꯔꯥ ꯑꯗꯨꯝ ꯆꯥꯕꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯏꯕꯀꯣ ꯆꯥꯕꯩꯗꯤ ꯑꯗꯨꯒ ꯃꯄꯥꯡꯒꯜꯗꯣ ꯌꯥꯝ ꯁꯣꯟꯕ ꯍꯧꯒꯠꯄ ꯑꯃ ꯀꯔꯤꯝ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯄꯤꯖꯔꯦ ꯄꯤꯊꯛꯑꯦ ꯑꯗꯒꯤ ꯃꯁꯥꯗꯣ ꯅꯝꯃꯨ ꯍꯥꯏꯀꯣ ꯃꯁꯥꯗꯣ ꯑꯗꯨꯝ ꯍꯤꯞꯆꯅ ꯂꯩꯕꯒꯤ ꯆꯤꯛꯅ ꯁꯥꯟꯅ ꯇꯧꯕꯗꯣ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛ ꯅꯝꯕꯤꯔꯦ ꯅꯥꯟꯊ ꯈꯣꯠꯇꯅ ꯇꯧꯕꯤꯔꯦ ꯑꯗꯨꯝ ꯍꯤꯞꯄꯜꯂꯝꯃꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅꯦ ꯏꯄꯥꯝ ꯂꯝꯗꯝꯁꯦ ꯎꯕꯗ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯌꯥꯝ ꯑꯍꯤꯡꯗꯤ ꯂꯩꯔꯔꯣꯏ ꯍꯟꯗꯣꯏꯅꯤꯀꯣ ꯑꯩꯁꯨ ꯌꯨꯝꯗ ꯃꯤꯗꯣ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯗꯥ ꯃꯊꯟꯇ ꯍꯧꯖꯤꯛ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯣꯏꯅꯤ ꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯗꯦ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅ ꯂꯩ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯅꯠꯇ꯭ꯔꯀꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯍꯥꯎ ꯃꯌꯥꯝ ꯂꯩꯍꯥꯎꯁꯦ ꯎꯔꯕ ꯂꯩꯍꯥꯎꯁꯦ ꯂꯩꯍꯥꯎꯁꯦ ꯃꯆꯨ ꯈꯔ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯃꯆꯨ ꯑꯅꯤ ꯊꯣꯛꯄꯅꯤꯀꯣ ꯂꯩꯍꯥꯎꯁꯦ ꯁꯤ ꯑꯉꯥꯡꯕꯤꯅꯤ ꯑꯣ ꯁꯤꯔꯣ ꯁꯅꯥ ꯂꯩꯍꯥꯎ ꯍꯥꯏꯁꯦ ꯑꯣ ꯁꯅꯥ ꯂꯩꯍꯥꯎꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥ ꯃꯅꯝꯒꯁꯤ ꯂꯣꯏꯔꯦ ꯃꯅꯝꯗ ꯂꯣꯏꯕꯤꯅꯤꯕꯣ ꯅꯝꯕ꯭ꯔꯥ ꯑꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯑꯣ
ꯑꯗꯒꯤꯅꯦ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯦ ꯀꯃꯥꯏꯅ ꯊꯥꯕꯜꯂꯩ ꯊꯥꯕꯜꯂꯩ ꯑꯗꯨ ꯅꯠꯇꯦ ꯑꯃꯒꯤ ꯒꯦꯠꯇ ꯍꯧꯕꯗꯣ ꯑꯗꯨꯅꯦ ꯁꯅꯥ ꯁꯥꯒꯅꯦ ꯑꯁ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯖꯩꯕ ꯑꯣꯏꯗꯤ ꯏꯁꯩꯗꯒ ꯍꯥꯏꯕꯅꯤꯅ ꯌꯦꯜꯂꯛꯂꯦ ꯊꯥꯕꯜ ꯂꯩ ꯂꯩꯅꯣ 포토 까보니 포토 까보. 이거 했어요 사면. 포토 까비네 까비 레이도래 이거도 ꯄꯦꯜꯂꯕꯅꯤꯗ ꯄꯦꯜꯂꯕꯅꯤꯀꯣ ꯇꯧꯔꯤꯁꯦ ꯀꯥꯏꯅꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯖꯥꯟꯈ꯭ꯔꯦ ꯉꯥꯗꯁꯨ ꯊꯥꯕꯜꯗ ꯀꯩꯅꯣ ꯆꯠꯂꯦ 캐마노 사자세. 시마마나. bata la jila thamne mi thubi 하? bata la ba thamne ni bo ja hai ni bo ni bo ti bata la ba thamne ya ri singda kai na thamne 제 사냐 남친들. lei do 이심 좀 다이 좀 다이. alu ba singda oh ta tek lei do bo ja akwai jahan thubi kam da asi ga doi kam da ka doi ba la ring nung da ne hasala thamne la ri ka do shi ba ai 자 하지 한 개. lai lai ga 나이 다 bunu sini bo kui le ha ga du da bai di pande fa da lei te Leina. kai da lei ba Ini sudah ada. ni ha ho bra ne Lalu kita antro. ha sini ni lai ha wai do oh Ya tuh kali. ada kan ne kamu ni le ha ko da ꯁꯤꯡꯒꯥꯔꯩ ꯄꯥꯝꯕꯤ ꯐꯨꯛꯀꯦ ꯉꯁꯤ ꯃꯌꯥꯝꯁꯦ ꯁꯤꯡꯒꯥꯔꯩ ꯄꯥꯝꯕꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯇꯦ ꯑꯗꯨꯗꯨꯒꯤ ꯐꯨꯛꯀꯦ ꯇꯧꯏ ꯑꯣ ꯁꯤꯒ ꯂꯩꯔꯦ ꯆꯔꯥ ꯂꯩꯔꯦ ꯃꯌꯥꯝꯗ ꯁꯤꯒ ꯆꯔꯥ ꯂꯩꯔꯦ ꯑꯗꯨ ꯆꯔꯥ ꯐꯨꯛꯀꯦ ꯌꯨꯝꯗ ꯄꯨꯒꯦ ꯇꯧꯏꯅꯤ ꯊꯥꯔꯨꯒꯦꯅ ꯄꯥꯝꯕꯤꯁꯦ ꯁꯦ ꯅꯨ ꯂꯩ ꯃꯥꯏ ꯂꯩ ꯃꯅꯝ ꯀꯗꯨꯗꯤ ꯈꯨꯅꯨ ꯈꯨꯌꯥꯝ ꯍꯧꯔꯝꯃꯤ ꯃꯤꯅꯦ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗꯅꯦ ꯆꯈꯤꯅ ꯇꯧꯔꯤ ꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯂꯩꯇꯕ ꯄꯣꯠꯖꯥꯎ ꯄꯣꯟꯇꯦꯅꯦ ꯍꯥꯟꯅ ꯑꯗꯨꯅꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯂꯩꯇꯕ ꯄꯣꯠꯖꯥꯎ ꯄꯣꯟꯇꯦ ꯍꯥꯟꯅ ꯄꯨꯡꯃꯥꯡ ꯃꯥꯡꯕꯅꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗ ꯆꯥꯟꯅꯗ꯭ꯔꯦꯅꯦ ꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏ ꯊꯑꯣꯏꯅ ꯊꯥꯏꯔ ꯀꯩꯅꯣ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯩꯅꯣ ꯍꯦꯛ ꯃꯌꯥꯡꯕ ꯑꯩ ꯆꯥꯅꯤꯡꯕꯅ ꯀꯩꯅꯣꯗꯣ ꯎꯁꯣꯏꯗꯣ ꯑꯗꯨꯒ ꯇꯧꯔꯒ ꯆꯥꯔꯨꯁꯤ ꯑꯩ ꯉꯥꯎꯖꯩꯕ ꯃꯇꯣꯟꯁꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤꯅꯤꯀꯣ ꯉꯁꯥꯏ ꯂꯩꯍꯥꯎ ꯍꯦꯛꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯗꯣꯆꯥ ꯍꯣꯏ ꯈꯨꯟꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯗꯣꯆꯥꯗꯣ ꯃꯣꯏꯒꯤꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯀꯥꯞꯄꯛꯄ ꯅꯠꯇꯦ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯏꯆꯥꯊꯣꯏꯕꯤꯅ ꯀꯥꯞꯄꯛꯄ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯃꯈꯣꯏꯁꯦ ꯆꯠꯇꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯟꯅꯤꯡꯕꯩ ꯌꯦꯡꯍꯜꯂꯛꯏꯅꯦꯕꯀꯣ ꯍꯟꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯦ ꯏꯃꯥ ꯂꯩꯔꯦ ꯀ꯭ꯋꯥ ꯆꯥꯕꯩ ꯉꯁꯪꯉꯥꯡ ꯀ꯭ꯋꯥ ꯆꯥꯕꯩ ꯉꯁꯪꯉꯥꯡꯉꯤ ꯀ꯭ꯋꯥ ꯆꯥꯕꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯣꯔꯦ ꯍꯧꯖꯤꯛ ꯍꯜꯂꯝꯗꯥꯏꯒꯤ ꯕꯥꯖꯤꯁꯤꯅ ꯔꯣꯁꯒꯨꯂꯥ ꯄꯤꯖꯔ ꯃꯥꯜꯂꯦ ꯄꯤꯖꯍꯧꯗ꯭ꯔꯦ ꯅꯪ ꯄꯤꯖꯔꯧꯅꯦ ꯈꯪꯕ Sini baida. 하이베 자드버니 하이베 자드버니 나나버니 하이베 자 마 시는 네네네 시나 그노나 네토나 마 하게 스가누 사토이 레우로 난 마탄다부 퍼센테이지 해나 라우나버기 tawkumba abungo bek payu se ono kana kabang minang ngamdaba kabang lay tabani ono hai da bajana langna khoina ma thabak kal halle uji ni mo ga maning da lai adu ma hoi le hore dagidi halle aji nu ai te halam dai da sangam da bani halle ka taam ba ya da mina taam dre to cha halle ông luồng nó lùi đấy nuôi má che khăn đây tàn rồi coi luồng bây giờ
ꯑꯗꯨꯅꯤ ꯁꯣꯟꯗꯒꯤ ꯃꯥ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯃꯃꯥ ꯑꯣ ꯃꯃꯥ ꯕꯥꯏ ꯕꯥꯏ ꯁꯅꯥꯊꯣꯏ ꯕꯥꯏ ꯕꯥꯏ ꯁꯅꯥꯊꯣꯏ ꯕꯥꯏ 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 ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯆꯠꯅꯤꯡꯗꯅ ꯗꯣꯆꯥ ꯆꯠꯂꯨꯒꯦ ꯍꯣꯏ ꯂꯥꯛꯀꯦ ꯂꯥꯛ ꯍꯣꯏ